Ngasi tarik kun ganipan yumsakaisi numit asigi rasifal pizari. Mes rasigi oina aning mathabak pangthokpa oija oithak phangba mina ikai khumnabiba piri. Bris rasigi oina migi mateng panglobada awaba taw haiba lei. Icha isogi kok saba piri. Mithun rasigi oina politics tauba mioidi angam athau khanba pangde ningba thungloi sok palu haiba lei. Karkat rasigi oina aningba thabak kharadi pangthokpa ngamgani angambagi minungsi phangani. Singha rasigi oina imung manung ingna chikna panba leitengi polam leisinba yaba numitni. Kaina rasigi oina senthok lambiga sadingna yamna hengatkadori imung manungda mungnaba thokadori. Tula rasigi oina thabak taubada phiran mamai chumgani ningjaba pandam phangba piri. Nungsangi anaba lei. Brisik rasigi oina thabak tauba honajabada kana pham khangdaba sel ka hena chatpa piri. Danu rasigi oina lamtu koiba phangjaba mingchat phangba matamni icha isu phangba lei thabak mai pakani. Makar rasigi oina phangani thajarudraba senpham phangba isagi tungi phirep semjaba ngamba piri miyamna ikai khumnagani. Kumbha rasigi oina lanthum lepsinba mina ikai khumnaba piri khanghaudana miwa taba thodok thokani. Mina rasigi oina oija oithak phangba su nombada kanaba piri lamtugi muknaba thokani.